Thoknakhre border town Meeoi ga Yamna Kanna Myanmar gi banung chana leiba Kuki khul ama oiriba lalim village ta Myanmar junta gi mathakta lan horiba CDA KNB amadi PDF ka punma kangbu amaga junta army ga kan mamong da Khut Thoknakhre ba du da nakal ani makta so apana siana kaya yaukre haina pawgi source amana hairi ngarang numidang dagi ngasi ayuk fawbo Khut Thoknakhiba thodo aduda Myanmar military junta army gi maikei da siana so apan chap chana khangba ngamdrabasu PDF ki maikei da ani sikre kaya amana so apan nangkre hairi nakal ani gi marakta Khut Thoknaba du da Myanmar junta army na jet fighter fawbo sizina duna air strike chathaki thodo du da yumthang nana lairiba India gi saruk oriba border town Meeoi gi laijing khul gi laibak ni khi hairi Kuki singna Manipur gi chingda lambi sengbalakpada union lengang na sogalabra May 3, 2023 dagi Manipur da thorakli bakang lumasel gi tamthiraba lana sigi waroishin purakringai gi chairakta Kuki furuf ki Meeoi singna state asigi chingi saruk singda asang balambi sing sengbalakpada gi laibak wathok oiraktuna Foothill Naga Coordination Committee FNCC nasu Naga taba area da lambi semjilakpa yaroi haiba yauna atai demand sing tawraduna khongjang changsilakpada gi ngarang Manipur lenga ki mute singa Committee asigi mute singa famina duna wari sanabada lenga ki maikai degi chingkhong chingya da sengbalakle hariba lambi sing bu state lenga ki ayaba pikhi de haina phongdokrabasu union lenga ki maikai degi sogalabra haibagi wahang Thorakle watho asigi matang ngasi nungthil pung 5:50 tarakpada India Today NE na tawrakiba report amada center na Kuki sing na chingda lambi sembagi demand saugatle aduga state ki maikai degi na illegal oiba thabak ni haiduna claim tawri haina phongdorakre pausina makhata na haibada Ministry of Development of Northeastern Region donor gi maikai degi joint secretary Pausian Muang Bunglut na tha sigi tarukta chief secretary da iba cherol ama pirakre hairi cherol adu tha sigi amada Kuki inpi Manipur na president Dorpati Murmu da address tawduna pisilakhiba memorandum amada phongdorakhiba wafam sing palladuna Manipur gi chingi area singda dedicated road corridor sengbalakpagi thabak asi policy gi matungina maybe consider haina khangalakibani hairi aduga lambi sembi thaba se hojik tholiba kangluk ki wathok economic blockade amasung May 3, 2023 dagi chathok chasin yaraktriba sing asi humanitarian crisis ni haina fawbu palladuna president da Kuki NP Manipur na memorandum pisin khibani haira duna memorandum asigi warol sing palladuna donor ministry gi joint director asina chief secretary da iba cherol adu pirakhibani hairi panbaya badi Kuki singna nauna semgalakliba lambi asigi maming German Tiger Road haina thongani haiba wafam phongdong narakpa laikhraba su donor ministry na chief secretary da tha sigi tarukta pirakhiba iba cherol asidadi semgalakle hariba lambi asigi maming mathadi palakhide subnatagi Kuki NP Manipur na president ta pibada pankhiba dedicated road corridor haiba adu khaktamak palakhi hairi Delhi gi nong mafam kaya da ising thumjinkhre faklang ningkhairakpada angang yauna Meeoi nipan sire irai numiki numidang dagi hoduna Delhi da churakhiba akanba nong na mafam ayam ising thumjinkhiduna Delhi gi miyam da chawna khudong chadaba mayok na hanbada natana Yamuna Turel asi hojik warning level meter 204.50 yauna imai wangkhalagle hairi Delhi lengang na mari leinaba authority single loina na fiba masikup na yengsili hairi adubu Weather Department singnadi Delhi da nong tarakhiba yai haibasina miyamda nungnangba pohalli amaromda Delhi gi akanba nong asina maram oiraga Harinagar da laiba yum amagi faklang ningkhairak nanbada angang ani yauna Meeoi nipan sire sikhiba Meeoi sing adu ayambana slum da laiba Meeoi singni hairi China na US ta warning tawduna kihankhre Russia dagi thawlai haibagi damak America gi president Donald Trump na India da tariff chada yankai thamjinkraba adumaina China da su tariff thamjilaklabadi US ki oina afaba oiroi haina China gi foreign ministry gi spokesperson Guo Jiakun na US ta warning tawkhre hairi panba yabadi mamangda Donald Trump na China da trade war harakhiba matamda rare earth ki pothok sing US da China na pi ba thinjin khibadagi US ki company kaya thabak suba ngamna khidabani Trump ki thawong asina maram oiraga malemda chobo wathok ama soidana laklagani hairi Iran na Mossad spy agency ga mari leinaba Meeoi kun fajinkhre Israel gi Mossad spy agency ga aronma mari leinaduna Iran gi arona thup kaya khangali haibagi maralda leiba adugi Meeoi kun Iran lengang na fajinkhre Iran gi judiciary na phongdorokpa warwal amada faraba Meeoi sing adu amu hana ngakpi fam thoktraba Meeoi ngaktani hairi Haukiba yumsa kaisa da su Iran lengang na laiba adugi Roots pe badi kauba nuclear scientist amasu Israel da arona thup khangali haibagi maralda conviction pikrabani haukiba junda Israel na Iran da air strike tawduna laiba adugi nuclear scientist halan khibada chenabagi damak Roots be badi bu conviction pikhibani hairi chahi sigi oina Israel da laiba adugi arona thup sing khangali haibagi maralda chairak fungan khraba Iran gi Meeoi sing thaningai oiba masing yam khalagli
Tha kharagi mamangdasu Israel da aron nathup khangali haibigi maralda leiba adugi mioi nipan sibigi cheirak pikhrabani ningsingba yai Israel amasung Iran gi marakta haukhiba junda soknakhiba numit 12 ni gilan aduda Israel na nongthaktagi landa chatharakpadagi leiba adugi makok thongba lanmi gi general sing yauna nuclear scientist kaya su sikhrabani numit 12 ni gilan asida USA na Iran gi nuclear site ahumda nongthaktagi landa chatharakpada su chauna amanga thohankrabani haidi Iran amasung Israel gi marakta ungkhatna ringai cheirak asida Iran gi mioi singna Israel da aron nathup kaya khangal lamba asi leiba asigi oina yamna ningba kainingai oi hainasu Iran gi Jadi Sharani na phongdorakli Gaza da Palestinian lising humpuga mathoiga chahumga humpuma pan hena sikre chahi ani gi maya da Gaza da Hamas amadi Israel ani gi marakta sokna duna lakhiba lana sigi manung chana sikhiba Palestinian gi masing asi punna lising humpuma thoiga chahumga humpuga mapan lom sukre haina phongdorakli Lana sida sopan nangkhibagi masingna punna lak amaga lising yangkhai ni thoiga chanipan ge yangkhai rom henkhre panba yabadi Hamas amadi Israel leiba anigi marakta haukiba chahi 2023 gi October 8 tagi lan thokpa horakhibani hairi Japan gi mama kaya gi macha sing blood cancer na naduna sikhi report Chahi marfu gi mamang da US na Japan gi Hiroshima amadi Nagasaki da thamkhiba nuclear bomb na mioi kaya sian khrabasu hinghauri ba Japan gi mama kaya gi macha sing radiation na maram oiraga blood cancer na naduna sikhi haina CNN gi report amana phongdorakli panba yabadi US gi nuclear bomb gi attack aduda 2,46,000 sikhi bani hairi US na Second World War gi matamda 1945 ki August 6 amadi mapan da Japan gi Hiroshima amadi Nagasaki da thadakhiba nuclear bomb aduna mioi kya sian khiba loine na hinghauri ba mioi sing da su radiation na maram oiraga tongan balaina kya na naduna sian khibani lan adu da hingaura basu Japan gi mama oibi kya na pogla khiba macha sing da tongan balaina kya naraktuna sikhibagi nungai taba wari kya ngasi shu chahi marfu helaba fawbada ningsing duna lainari US na nuclear bomb thadakhiba chahi ahum gi matung da Nakamura Kaubin mama amana nongna fangjaba macha ama sikhibagi wari tabada ngasi su mama oibi singi mitki pirang ta duna khangnari Nakamura gi wari anauba amadi nate Nakamura na nongna fangjaba macha adugi yanglenda furi gumba ama thungba uraki icham chama furi ama gumna khallabasu doctor da yengluba matamda angang adu blood cancer gi 4 suba stage ta leire haiba khangma ngamlakhibani angang adu sikraba matungda mama aduna angang sikhibagi maram masamakni haina ningamdana punsi lelaki adubu expert singna thijin humjilubada Nakamura gi laikhidaba angang adu US na thadarakhiba nuclear bomb adudagi tholakpa radiation na maram oiraga blood cancer na narakpani haiba khangma ngamlakhibani nuclear bomb pokhaikraba matungda mama oibi singna machada khomlang pithakpa sokningai oi hari China gi khongjel dagi hena yangna paiba hypersonic missile satellite gi kapthaba ngamba khula US na sakre China gi khongjel dagi hena yangna paiba hypersonic missile satellite gi kapthaba ngamba khula US na sakre space dagi satellite ki khuthang da kaptharakadariba khulai asi hojik sijinariba air defense system ga manaroi laser weapon gi khulai na kaptharakadabani hairi America gi president Donald Trump na Golden Dome air defense system product Gadamak $1 billion kaya gi sanfam thadakre satellite gi hypersonic missile sing kapthanaba khulai sagadoriba company Lockheed Martin gi maikai gi phongdorakpagi matungina khulai asi lakadoriba chahi 2028 fawbagi manungda mai pangna test tawnaba tharang tawri loinana khulai asi on orbit demonstration tawnabasu tharang paikhatpa hokre hairi panba yabadi America gi geknaba laibak oiriba China Iran amadi Russia na chingba laibak singda marang kaina hypersonic missile sing laikre handak Israel amadi Iran ga sokna kiba landa Iran na kapsilakhiba hypersonic missile sing Israel gi matik mayai leiri hariba advanced air defense system singna fawba ngakthokpa ngamkhidabani masina maram oiraga America na anauba satellite ki khuthangda mikup kharagi manungda space tagi laser weapon sijinaduna hypersonic missile sing thugaiba ngamba khulai America na saba horakhibani America dasu hojik malemgi khwaidagi advanced oiraba air defense system thada amadi PAC 3 chingba khulai sing lairibani adubu air defense system sing asina hypersonic missile sing dagi ngakthokpa ngamlaktaba sini hojikti matamda sanarakliba hypersonic missile sing asi khongjel angakpa fangna yangbaga loina namikup amagi manungda maikai hongna paiba ngambagi matik meyai lei maram aduna advanced oire hariba radar system amadi interception technology singna hariba hypersonic missile sing asi detect toba ngamlaktabani America da hojik Golden Dome project ki thabak athubada loishinba ngamnaba yamna kanna honnari haina Lockheed Martin company gi director Amanda Pound na phongdorakli
Lakliba chahi 2028 fawbagi manungda orbit da thamba ngamnaba honari hypersonic missile sing space tagi kapthaba ngamba khulai saabada natana missile killing satellite ki tungan ba khulai sing su sanaba honari haidi panba yabadi anauba khulai sabagi lamda hauji America, China, Russia, Israel, Iran, Turkey, Japan, North Korea, France amadi India na chingbalai bak singi marakta angakpa mongda changdamna duna khulai kaya sabagi thabak chathari haidi UCKCSO gi NS2 gi kangpok pida chatharaba ban handokre Foothill Naga Coordinating Committee na Foothill gi area da cookie singi mathakta chatharamba ban gi khongjang adu na maram oiraga WCKCSO na ngarang dagi hauna NS2 Imphal Dimapur lambi gi kangpopi district ki area da chatharakhiba economic blockade ki khongjang adu handokle haina Working Committee Kuki CS na thadorokpa cherol amana phongdorogli cherol aduna makhata na haribana ban gi khongjang aduna maram oiraga Kuki jo miyam da awaba amasung kudong thiba kaya mayong nakhrabasu Kuki jo miyam gi mathakta chatharakhiba communal blockade adu governor na miyeng jangduna hongdokhiba adugi damakta su nungaiba phongdorogli Loinana UNC gi maikaidagi su issue asida miyeng changduna amasung humanitarian principles sing adu mapung fana sagotkhiba adugi damakta su tawbimal khangba uli amaromda economic blockade asida Kuki jo miyam amadi well wisher sing na mapung fana support tawrakhiba adugi damakta su nungaiba phongdoklagi hairi aroibada cherol asina hairi bana Kuki jo miyam gi lifeline da organization amana detect tawbagi thawang asi yaba ngamloi hairi